ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤꯊꯣꯏꯕꯤ 25 ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯌꯨꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯏꯂꯥꯡ ꯂꯥꯡꯉꯤ. ꯁꯅꯥꯔꯩꯅ "ꯃꯁꯨꯊꯣꯏꯕꯤ ꯂꯥꯛꯑꯣꯁꯦ, ꯕꯣꯛꯁꯤ ꯄꯝꯒꯦ." ꯑꯉꯥꯡꯗꯨꯁꯨ ꯃꯕꯨꯛ ꯐꯕꯒꯤ ꯍꯧꯅꯕꯤ ꯐꯠ ꯌꯥꯔꯛꯑꯦ. ꯁꯅꯥꯔꯩꯁꯨ ꯅꯣꯛꯇꯨꯅ "ꯍꯩꯃꯥ, ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯃꯁꯨꯊꯣꯏꯕꯤꯁꯦ, ꯃꯔꯝꯅ ꯃꯔꯝ ꯃꯣꯛꯏꯕ. ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ? ABCꯒ ꯍꯩꯔꯕꯣ?" "ꯅꯁꯔꯤ ꯀꯥꯔꯤꯅꯤ ꯕꯣꯛꯁꯤ. ABCꯁꯨ ꯂꯣꯏ ꯍꯩ, 1 2 3ꯁꯨ ꯑꯩꯗꯤ. ꯑꯗꯨꯒꯀꯣ ꯕꯣꯛꯁꯤ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯁꯨ ꯑꯩꯅ ꯔꯦꯡ 1 ꯇꯥꯏꯅꯤ. ꯅꯨꯄꯥ ꯑꯃꯅꯀꯣ ꯇꯥꯒꯦ ꯇꯧꯕ, ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯇꯥꯏꯕ." ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯔꯣꯜꯗꯨꯗ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯗꯨ ꯅꯣꯛꯏ. ꯃꯃꯧ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ "ꯅꯠꯇꯦ ꯊꯥꯅꯤꯜ, ꯅꯣꯏꯕꯨ ꯈꯔ ꯇꯣꯏꯅ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯃꯤ." ꯊꯥꯅꯤꯜꯅ "ꯏꯃꯥꯁꯦ, ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯣꯛꯂꯛꯅꯤꯡꯉꯤ. ꯊꯕꯛꯅ ꯌꯥꯗꯕꯁꯤꯗ." "ꯊꯕꯛ ꯍꯥꯏꯗꯅ ꯃꯁꯨꯊꯣꯏꯕꯤꯁꯦ, ꯅꯈꯣꯏꯅ ꯃꯍꯩꯁꯨ ꯑꯥꯗ ꯇꯝꯍꯜꯂꯦꯗꯣ." "ꯐꯕꯕꯨꯗꯤ ꯐꯩ ꯍꯥꯏꯕꯕꯨ, ꯂꯣꯟꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯨ ꯅꯠꯇꯦ ꯂꯣꯜꯂꯤꯕꯗꯣ. ꯏꯁꯨꯁꯦ ꯃꯃꯥꯂꯣꯟ ꯈꯪꯗꯕ ꯇꯥꯔꯦꯅꯦ." "ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯄꯨꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ. ꯂꯣꯟ ꯇꯝꯕ ꯑꯣꯏꯅ ꯃꯥꯁꯨ ꯍꯩꯈ꯭ꯔꯦ. ꯃꯄꯨꯅ ꯍꯦꯛ ꯍꯥꯏꯔꯤꯈꯩ ꯃꯥꯅ ꯈꯨꯝꯃꯦ. ꯑꯗꯨꯒ ꯉꯝꯗ꯭ꯔꯒꯅ ꯀꯞꯄꯛꯀꯗꯣꯏꯅꯤ." "ꯍꯥ, ꯐꯩ, ꯑꯗꯨꯕꯨ ꯑꯣꯏꯗꯤꯅꯦ. ꯑꯗꯣ ꯊꯥꯅꯤꯜ, ꯍꯟꯗꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯣꯏꯅꯣ?" "ꯏꯃꯥꯁꯦ, ꯊꯥ 4-5ꯃꯨꯛꯇꯤ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯦ. ꯌꯥꯝꯕꯨꯡꯆꯧꯁꯨ ꯑꯥꯗ ꯂꯩꯕꯅꯤꯅ ꯊꯕꯛꯀꯤꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ." "ꯑꯗꯣ ꯏꯃꯥꯁꯦ, ꯑꯩꯈꯣই ꯁꯅꯥꯁꯨ ꯂꯨꯍꯣꯡꯕꯤꯔꯁꯤꯗꯅ. ꯆꯞ ꯆꯥꯔꯦ ꯆꯍꯤꯁꯨ. ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ." ꯁꯅꯥꯔꯩꯅ "ꯍꯩꯃꯥ, ꯑꯗꯨ ꯍꯥꯏꯔꯒꯅꯦ, ꯅꯪ ꯏꯃꯥꯁꯤꯁꯤ ꯍꯟꯗꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ." ꯊꯥꯅꯤꯜꯁꯨ ꯈꯪꯅꯤꯡꯅ "ꯃꯔꯝꯗꯨꯕꯨ ꯀꯩꯅꯣ ꯏꯃꯥꯁꯦ?" "ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯧ ꯑꯣꯏꯗꯣꯔꯤꯕꯗꯣ." "ꯑꯁ, ꯅꯨꯡꯁꯤꯈ꯭ꯔꯦ. ꯍꯥꯏ ꯀꯥꯟꯅꯗꯦ. ꯃꯆꯤꯟ ꯃꯆꯥꯗꯨꯗꯒꯤ ꯏꯃꯥꯁꯦ ꯍꯥꯏꯅꯒ ꯀꯧꯔꯛꯄꯗꯨꯗꯗꯤ ꯅꯪ ꯏꯃꯥꯁꯤꯁꯤ ꯍꯔꯥꯎꯃꯟꯗꯅ ꯊꯥꯕꯜꯒ ꯆꯣꯡꯅꯤꯡꯉꯤꯕꯅꯤ." "ꯐꯣꯇꯣꯒ ꯂꯩꯕ꯭ꯔꯣ ꯏꯃꯥꯁꯦ? ꯌꯦꯡꯅꯤꯡꯉꯤ." "ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ?" "ꯆꯍꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟ 12 ꯊꯥꯈꯤꯕꯗ ꯉꯥꯏꯔꯤ. ꯃꯁꯛꯀꯥꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ. ꯐꯣꯇꯣꯗꯨꯕꯨ ꯑꯩ ꯐꯣꯟꯗ ꯌꯥꯎꯕꯅꯤꯅꯦ." ꯊꯥꯅꯤꯜ ꯁꯅꯥꯔꯩꯒꯤ ꯐꯣꯟꯗꯨ ꯂꯩꯔꯤꯗꯨ ꯂꯥꯝꯗꯨꯅ ꯌꯦꯡꯉꯤ. "ꯍꯣꯏꯅꯦ ꯏꯃꯥꯁꯦ, ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯁꯛꯀꯥꯗꯤ ꯐꯖꯗꯤꯅꯦ. ꯅꯨꯡꯁꯤꯕꯅꯤ. ꯏꯃꯧ ꯁꯅꯥ ꯑꯣꯏꯗꯣꯏꯅꯤ." ꯊꯥꯅꯤꯜꯁꯨ ꯅꯣꯛꯂꯒ "ꯑꯩꯈꯣꯏ ꯁꯅꯥꯅꯗꯤ ꯈꯪꯉꯕꯣ ꯏꯃꯥꯁꯦ?" "ꯈꯪꯉꯕꯅꯤ." ꯊꯥꯅꯤꯜꯁꯨ ꯈꯪꯅꯤꯡꯅ "ꯃꯥꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ?" "ꯍꯣ, ꯌꯥꯅꯤꯡꯉꯦ. ꯌꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯌꯦ. ꯑꯗꯣ ꯊꯥꯅꯤꯜ, ꯍꯌꯦꯡꯗꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤ." "ꯀꯩ ꯀꯥꯏ? ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯃ ꯅꯝꯕꯒꯤ, ꯑꯗꯨꯗ ꯃꯥꯅ ꯍꯤꯔꯣꯏꯟ ꯑꯣꯏꯗꯣꯏꯅꯤ." "ꯌꯥꯏꯌꯦ ꯏꯃꯥꯁꯤ. ꯃꯃꯥ ꯃꯄꯥꯗꯤ ꯀꯩ ꯇꯧꯒꯦ?" ꯍꯧꯖꯤꯛ CM ꯑꯣꯏꯔꯤꯁꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯃꯤ." "ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯏꯃꯥꯁꯦ. ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ, ꯍꯥꯏꯅꯔꯒ ꯊꯝꯃ ꯂꯣꯏꯔꯦ." "ꯑꯗꯨꯅꯤ ꯊꯥꯅꯤꯜ, ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ. ꯋꯥꯔꯣꯏꯄꯣꯠ ꯄꯨꯊꯣꯛꯑꯒ ꯊꯝꯃꯁꯤꯔꯥꯅ. ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯏꯃꯥꯁꯤ." "ꯍꯣꯏ, ꯀꯩꯗꯧꯋꯦꯒꯦ? ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗꯨꯃ ꯈꯪꯅ ꯊꯝꯃꯒ ꯐꯔꯦꯀꯣꯅꯦ ꯊꯥꯅꯤꯜ." ꯁꯅꯥꯔꯩꯒꯤ ꯋꯥꯗꯨꯗ ꯊꯥꯅꯤꯜꯗꯨ ꯅꯣꯛꯏ. ꯑꯁꯣꯝꯗꯅ ꯑꯅꯤꯗꯣ ꯀꯦꯐꯦ ꯑꯃꯗ ꯆꯪꯉꯛꯏ. ꯍꯤꯌꯥꯡꯉꯝꯕꯅ "ꯀꯩꯀꯩ ꯆꯥꯅꯤꯡꯉꯦ?" "ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯣꯏꯅ ꯆꯥꯒꯦ ꯑꯝꯕꯣ." "ꯑꯇꯩꯗꯤ ꯌꯥꯔꯗ꯭ꯔꯣ?" "ꯌꯥꯔꯅꯤ, ꯑꯥꯏꯁ ꯀ꯭ꯔꯤꯝꯇꯪ." ꯍꯤꯌꯥꯡꯉꯝꯕ ꯂꯩꯔꯤꯕ ꯋꯦꯇ꯭ꯔꯁꯇꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ 2 ꯍꯥꯏꯈ꯭ꯔꯦ. ꯍꯦꯟꯖꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ, ꯃꯈꯥꯗꯤ ꯀꯩꯀꯩ ꯇꯧꯒꯦ ꯈꯜꯂꯤ?" ꯍꯦꯟꯖꯥꯁꯨ ꯏꯀꯣꯝ ꯀꯣꯝꯅ ꯈꯨꯝꯃꯛꯏ. "ꯀꯩꯁꯨ ꯇꯧꯔꯔꯣꯏꯒꯦꯗ. ꯑꯩ ꯃꯈꯥ ꯇꯝꯊꯔꯒ ꯀꯩꯗꯧꯗꯧꯔꯤꯒꯦ? ꯐꯤꯜꯝꯒꯤ ꯂꯥꯏꯟꯁꯤꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦ." ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ. "ꯀꯥꯏꯗꯦ, ꯅꯪꯅꯕꯨ ꯄꯥꯝꯂꯒꯗꯤ."
ꯍꯦꯟꯖꯥ ꯈꯔ ꯑꯃꯨꯛ ꯅꯣꯟꯊꯔꯒ ꯇꯞꯅ ꯑꯗꯨꯒꯀꯣ ꯂꯨꯍꯣꯡꯕ ꯀꯥꯟꯗꯗꯤ ꯑꯩ ꯐꯤꯂꯝ ꯀꯨꯝꯒꯦ ꯍꯥꯏꯔꯣꯏ ꯌꯥꯝꯕꯨꯡꯒꯤ ꯇꯨꯡ ꯀꯣꯏꯟ ꯏꯟꯅ ꯂꯩꯗꯣꯏꯅꯤ ꯍꯦꯟꯖꯥꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯡꯉꯝꯕꯁꯨ ꯃꯈꯨꯠꯇꯨ ꯃꯆꯤꯟꯕꯥꯗꯨꯗ ꯍꯥꯏꯐꯦꯠ ꯊꯝꯗꯨꯅ ꯅꯣꯛꯏ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯍꯤꯌꯥꯡꯉꯝꯕ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨ ꯆꯥꯔꯝꯃꯣ ꯄꯠꯂꯛꯀꯦ ꯑꯁꯤꯗ ꯄꯣꯠ ꯑꯃ ꯂꯩꯔꯨꯒꯦ ꯀꯩ ꯄꯣꯠꯅꯣ ꯌꯥꯝꯕ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨ ꯆꯥꯔꯝꯃꯣ ꯀꯨꯏꯔꯣꯏ ꯃꯤꯅꯤꯠ 2ꯇꯪꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕꯒ ꯍꯤꯌꯥꯡꯉꯝꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯥꯁꯨ ꯆꯠꯈ꯭ꯔꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯅꯤꯗꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯁ꯭ꯇꯣꯔꯤꯗ ꯊꯝꯃꯛꯑꯦ ꯐꯥꯔꯁ ꯗꯦꯠ ꯋꯤꯠ ꯃꯥꯏ ꯁ꯭ꯃꯥꯔꯠ ꯆꯥꯎ ꯐꯣꯟꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨ ꯆꯥꯕ ꯍꯧꯋꯦ ꯍꯤꯌꯥꯡꯉꯝꯕꯅ ꯍꯩꯃꯥ ꯍꯧꯖꯤꯛꯇ ꯆꯥꯕ ꯍꯧꯔꯤꯔꯣ ꯍꯦꯟꯖꯥꯁꯨ ꯐꯠ ꯅꯣꯟꯈꯠꯂꯛꯑꯦ ꯑꯗꯨꯒ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯍꯤꯌꯥꯡꯉꯝꯕ ꯅꯣꯛꯂꯒ ꯆꯤꯌꯔꯗꯨꯗ ꯐꯝꯊꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯨꯄꯤ ꯑꯃꯨꯕꯗꯨ ꯂꯥꯝꯗꯨꯅ ꯍꯦꯟꯖꯥꯗ ꯄꯤꯔꯛꯑꯦ ꯍꯦꯟꯖꯥꯅ ꯀꯩꯒꯤꯅꯣ ꯇꯨꯄꯤꯁꯤꯕꯣ ꯃꯤ ꯐꯠꯇꯕ ꯂꯩ ꯑꯗꯨꯅꯅꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯁꯠ ꯆꯥꯔꯣ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ ꯍꯦꯟꯖꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯣ ꯑꯃꯨꯛ ꯆꯥꯕ ꯃꯈꯥ ꯆꯠꯊꯩ ꯐꯠ ꯅꯣꯟꯈꯠꯂꯛꯑꯒ ꯑꯃꯨꯛꯁꯨ ꯌꯥꯝꯕꯣ ꯀꯩꯗꯧꯔꯒꯦ ꯆꯥꯔꯣꯗꯅ ꯏ ꯊꯣꯛꯑꯦ ꯈꯨꯠꯇꯣ ꯀꯃꯥꯏ ꯇꯧꯏꯅꯣ ꯍꯤꯌꯥꯡꯉꯝꯕ ꯏꯈꯪ ꯈꯪꯅ ꯈꯨꯠꯇꯨ ꯐꯠ ꯂꯣꯟꯁꯤꯟꯒꯦ ꯇꯧꯏ ꯍꯦꯟꯖꯥꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯍꯦꯡꯀꯔꯆꯤꯞꯇꯨ ꯂꯧꯗꯨꯅ ꯁꯣꯛꯂꯤꯕ ꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯀꯤꯁꯤꯟꯕꯤꯔꯛꯏ ꯀꯃꯥꯏ ꯇꯧꯅ ꯁꯣꯛꯏꯅꯣ ꯁꯤꯕꯣ ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯗꯕꯗꯥꯏꯅꯦ ꯒꯥꯔꯤ ꯊꯣꯡꯗꯣ ꯑꯗꯨꯗ ꯈꯦꯠꯄꯅꯦ ꯍꯦꯟꯖꯥꯁꯨ ꯁꯥꯎꯅ ꯍꯌꯦꯡꯈꯩ ꯑꯁꯤꯒꯤ ꯒꯥꯔꯤꯁꯦ ꯄꯨꯔꯛꯀꯅꯨ ꯌꯥꯝꯕꯨꯡ ꯈꯨꯠ ꯁꯣꯛꯍꯜꯂꯦ ꯏꯁ ꯃꯁꯤꯗꯤꯕ ꯐꯠꯇꯕꯒꯤꯕꯨ ꯍꯤꯗꯥꯛ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯂꯣꯌꯝꯕꯅ ꯊꯥꯔꯛꯏꯕ ꯐꯣꯇꯣꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯍꯥꯞꯂꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯍꯤꯌꯥꯡꯉꯝꯕꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯅꯃꯛ ꯇꯪꯈꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ ꯑꯃꯨꯛꯁꯨ ꯈꯣꯏꯁꯥꯎꯅꯅ ꯍꯦꯟꯖꯥ ꯄꯨꯝꯅꯃꯛ ꯍꯦꯟꯖꯥ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯏꯚꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯐꯥꯎꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯄꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯠꯀꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯁꯥ ꯑꯣꯜꯂꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗ꯭ꯔꯦ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯋꯥꯈꯜꯗꯣ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯅ ꯅꯤꯡꯉꯛꯄꯗꯨ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯁꯟꯇ ꯍꯥꯏꯗꯣ ꯂꯥꯛꯂ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯂꯩꯅꯝꯅ ꯊꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯆꯤꯡꯂꯣ ꯎꯔꯨꯕꯗ ꯃꯍꯧꯁꯥ ꯑꯣꯏꯗꯔꯦ ꯋꯥꯈꯜꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯇꯅꯤ ꯎꯔꯤꯕ ꯊꯃꯣꯏ ꯃꯥꯅ ꯈꯣꯏꯗꯥꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯆꯤꯡꯂꯣ ꯎꯔꯨꯕꯗ ꯃꯍꯧꯁꯥ ꯑꯣꯏꯗꯔꯦ ꯋꯥꯈꯜꯁꯦ ꯄ꯭ꯔꯦꯝꯅ ꯍꯩꯁ ꯏꯁꯩꯁꯦ ꯀꯔꯤꯅꯣ ꯃꯇꯦꯛꯇꯣ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯛꯂꯒ ꯂꯩꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯌꯦꯅꯤꯡꯒ ꯆꯣꯡꯉꯕ ꯍꯥꯏꯕ ꯔꯣꯕꯔꯠꯁꯨ ꯅꯣꯛꯃꯤ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯀꯔꯤꯅꯣ ꯃꯤ ꯑꯃ ꯁꯨꯝ ꯎ ꯂꯩꯔꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯞꯆꯦꯠꯄꯤ ꯑꯃ ꯀꯅꯥꯅꯣ ꯃꯁꯛ ꯌꯦꯡꯒꯦꯗꯅ ꯀꯗꯥꯏꯗꯩꯅꯣꯗ ꯑꯁ ꯃꯁꯛ ꯌꯦꯡꯒꯦ ꯀꯥꯏꯅ ꯍꯨꯝꯖꯤꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯠꯆꯥ ꯀꯩꯅꯣꯝꯒꯤ ꯃꯤꯅꯤꯅ ꯁꯤꯗꯤ ꯑꯗꯨ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯃꯤ ꯑꯅꯤꯅꯦ
Premsu mamito langkhatna. Nang animak lawdoiro. Khallibane. Ado animak kai maming kauge. Thoibi. Aduga mana Lanthoibi. Ses. Anigi kambanine nangna. Adui wadi kaino. Ado nangi thoibi anigi manungda amadi biba yai kaino. Nungairiba. Somda hiyangambaso henjabu thimbiramaga ngasai Santos na chatkiba mafamduda lae. Ma changakpa ubada, Sir. Hiyangamba hefettamak yenglaga manungda changae. Imam mami kado mamit mamaydo khumjinduna layribadugi manakta laktuna angang ama pullibasingdo lakthokhali. Hiyangambana wabra nungaibra kamai tawe. Santa sumakhot lonnaduna Sir, akoibu thadokpiyo. Khoi asingba oi haisage. Hiyangamba machindu phairap chingduna no atai khangba pamde. Noigi luchingbadugi masa khangba pame. Santana ming es loyumba mapagina es keso mama leitre hai machana ma leibaduso thiba khangdre hai. Hiyangambana full surname pame. Aduga hoji keso kadaida lai. Santana soro khaibam aduga mahamuk hangbadadi UK da lai hai. Kai thabak tawge company amage mapune sa. Hiyangamba makok tunomlaga loyumbagi leifamde akhaknaba leite sa. Hiyangamba mamita sukchile Santana magi akaknaba leifam leite sa. Mayung asembadi kakwadagini hai. Yung ingkoldo yung thoga business makal tawbane. Hauzikti kadayda liramdoy mali. Hotel gumbada liramgani sa. Pare. Nang namagi maramda haibagi. Aduga amana. Nakoy ani hiningbra or siningbra. Pai kong baso. Sir, ako'y buhat bigyan. Sir, ay babado. Uda ba ko'y atay bulay tabaduda. Babado waba na loy naman Hining labade ay nahaybaya bataba. Santa su kangning na kari tabak na sir. Ako'y hazagi. Hiyangamba so tap na noklaga. Nako'y anida ay nabigador ba tabak si layo ni. Lay sulay. Aduga yam suloy ni. Santa kapay kumbagado munna tari. Hiyangamba na. Nakoy anina doon baga nagsanado na magyaron do pumba kangdok na bahot nagadabani. Kari kung batabak si may paklaba. Nakoy na tawran batabak to hanjunan gani. Madu pa amda haraga na atopa nakoy na haibada ay yagani. Aduga 10 crore. Nakoy anida 10 crore bigani. Kari kung batabak to may paklagade. Santa kapay kumbagado haipet yung nai. Kari kali yaningbra. Pai kumbaso latli taw na. Hoy sa. Ako'y hasagi. Aduga. Layong ba na nakoy nida. Ngahan kay karay da layrugi haragadi. Nakoy nina nirot ori ba ni haigada ba ni. Bahab taro ba? Santa na. Hoy sa. Tari. Hiyangamba nakandalip to na layri ba ang do sign tawi. Ang do subab tara do na. Prapap lak to na. Tuket no bandal anido sinara Si sina kay no. Nakoy ni kisisino. Horin hingpong nga maswayda. Mapam sidagi toki gada ba ni. Aduga nakoy ni doon bagili pamti gada ba ni. Mahik pang baga ay niya nga sahabat to. Hanggang lagadi nakoy pasana kung gada ba ni. Aduga inform torok pagidi. Numidang oy na. Toro. Matang charge gadi. Teksoy na taro. Kaan amang muglaw tuoga. Si ay private number ni. Si doy na harak gada ba ni. Kangay ko. Hek tarak baga nakoy gi phone dagi kakada ba ni.
ꯐꯣꯟꯗꯗꯤ ꯄꯥꯛꯅ ꯋꯥꯔꯤ ꯁꯥꯒꯨꯝꯁꯦ. ꯂꯩꯔꯤꯕ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯑꯦ. ꯁꯟꯇꯣꯁꯅ ꯁꯥꯔ, ꯆꯠꯅꯕ ꯇꯧꯁꯦ. ꯍꯣꯏ ꯁꯥꯔ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛ ꯉꯟꯇꯥ ꯁꯅꯥꯔꯩꯒ ꯊꯥꯅꯤꯜꯒ ꯇꯧꯗꯨꯅ ꯆꯠꯅꯕꯤ ꯍꯥꯏꯗꯅ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ. ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯅꯤꯡꯊꯦꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯅ ꯂꯥꯡꯂꯤꯕꯗꯨ ꯎꯕꯗ ꯀꯥꯏ ꯆꯠꯇꯧꯔꯤꯕ ꯅꯣꯏ ꯑꯅꯤꯅ? ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯦ. ꯊꯥꯅꯤꯜꯁꯨ ꯅꯤꯡꯊꯦꯝꯕꯨ ꯎꯕꯗ ꯃꯀꯣꯛꯀꯤ ꯐꯤꯗꯨ ꯍꯥꯏꯐꯦꯠ ꯈꯨꯝꯖꯤꯜꯂꯤ. ꯑꯗꯨꯒ ꯄꯥꯕꯨꯡ, ꯏꯃꯥꯁꯤꯒ ꯇꯧꯔꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯗꯕꯅꯦ. ꯁꯅꯥꯗꯤ ꯈ꯭ꯔꯤꯁꯇꯤꯒ ꯃꯥꯒꯤ ꯋꯥꯔꯛ ꯑꯥꯎꯠ ꯇꯧꯐꯝꯗ ꯁꯥꯟꯅꯔꯝꯒꯅꯤ ꯄꯥꯕꯨꯡ. ꯐꯔꯦ. ꯑꯗꯣ ꯅꯣꯏꯅ ꯆꯠꯇꯣꯔꯤꯁꯤꯅ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ? ꯀꯗꯥꯏꯗꯅꯣ? ꯍꯟꯗꯛꯇꯤ ꯁꯅꯥꯔꯩꯗꯣ ꯐꯠ ꯈꯨꯝꯂꯛꯏ. ꯏꯃꯧꯒꯤ ꯃꯌꯨꯝꯗꯅꯤ. ꯍꯩ, ꯃꯃꯥ, ꯑꯉꯥꯡꯗꯣ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯅꯦ ꯅꯪꯕꯣ. ꯆꯣꯞꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩꯗꯤ ꯋꯥ ꯉꯥꯡꯉꯣꯏꯍꯦ. ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯕꯁꯦ. ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯉꯥꯡꯗꯣꯏꯒꯤꯗ ꯌꯥ ꯀꯥꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯦꯕ. ꯏꯁꯦ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯁꯅꯥꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯗ ꯍꯪꯒꯠꯅ ꯈꯨꯝꯃꯨꯗ꯭ꯔꯦ. ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯃꯈꯥ ꯆꯠꯊꯩ. ꯑꯁꯨꯝꯅ ꯊꯥꯅꯤꯜꯒ ꯁꯅꯥꯔꯩꯒꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯍꯦꯟꯗ꯭ꯔꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯑꯦ. ꯄ꯭ꯔꯦꯝꯂꯇꯥꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯅꯥꯔꯩꯅꯒ ꯀꯦꯔꯒ ꯃꯧ ꯅꯍꯥ ꯑꯃꯒ ꯂꯥꯛꯄꯗꯨꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯏꯆꯦꯝꯁꯦ, ꯆꯪꯕꯤꯔꯛꯑꯣ. ꯁꯅꯥꯔꯩꯒ ꯊꯥꯅꯤꯜꯒꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯆꯪꯉꯛꯑꯦ. ꯏꯆꯦꯝꯁꯦ, ꯀꯩ ꯆꯥꯅꯤ? ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ. ꯑꯩ ꯆꯥ ꯁꯦꯝꯖꯔꯛꯀꯦ. ꯌꯥꯔꯦꯗ. ꯆꯥꯒꯤ ꯃꯍꯨꯠ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ. ꯇꯨ, ꯃꯥꯅꯅꯦ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯅꯦ. ꯃꯃꯤꯡꯅ ꯊꯥꯅꯤꯜ ꯀꯧꯋꯦ. ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯊꯥꯅꯤꯜꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯋꯥꯔꯤ ꯁꯥꯔꯤ. ꯁꯅꯥꯔꯩꯅ ꯄ꯭ꯔꯦꯝꯂꯇꯥ, ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ. ꯁꯅꯥꯔꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤꯗꯨꯅ ꯉꯛꯅ ꯌꯦꯡꯉꯛꯑꯦ. ꯁꯣꯝꯗ ꯈ꯭ꯔꯤꯁꯇꯤꯒ ꯀꯥꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ. ꯀꯀꯥ. ꯍꯥꯎꯅꯦ, ꯀꯩ ꯍꯥꯏꯒꯦ? ꯅꯦꯀꯣ, ꯉꯔꯥꯡ ꯈꯣꯏ ꯃꯃꯥꯒ ꯕꯣꯛꯁꯤꯒ ꯀꯀꯥꯒꯤ ꯅꯨꯄꯤ ꯍꯥꯏꯅ ꯆꯠꯅꯤ ꯍꯥꯏꯕ. ꯍꯤꯌꯥꯡꯉꯝꯕ ꯈ꯭ꯔꯤꯁꯇꯤꯗ ꯉꯛꯅ ꯌꯦꯡꯉꯛꯑꯦ. ꯑꯃꯨꯛꯁꯨ ꯊꯥꯖꯗꯦ ꯑꯉꯥꯡꯅ ꯍꯥꯏꯕꯕꯨ ꯍꯥꯏꯅ ꯈꯜꯂꯦ. ꯑꯃꯨꯛꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ.